Tongan tongan ba mafamda security force na sathakhiba counter insurgency operation da lalholuk ki kadar manga fare state asigi law and order ningthina leina ba amadi santi amasung tangdu laita ba hanjilakna bagi thaurang sing manung channa state asida deploy tawriba state amasung central security force sing na sing amasung tampaki sing na ba mafam sing da sathakhiba counter insurgency operation sing da tongan tongan ba lalholuk singi kadar manga fa bangam khibaga loinana masing yamlaba khusu khulai sing phagat pangam khre haidi Manipur police ki paw asina hai tha sigi kunga humdoida Manipur police amasung central security force sing na Imphal East district ki Porompat police station gi manung chana leiba wangkhai ayang pali rota sathakhiba search operation amada aina thingkraba lalholup Manipur Revolutionary Army MRA gi active cadre ani fawangam khi hairi security force sing na faraba MRA gi cadre sing adudi ningthaujam Biki Singh Elias Mulnan chahi kuntra Laifam Kong Banandaibam Laikai amasung Ningthaujam Isor Chandra Singh Elias Loya Elias Thawai Lakpa chahi kungamari Laifam Lapupat Mayai Laikai Haujingna Langjing Makha Laikai da Laibani hairi Makoi ani dagi mobile phone ahum Aadhaar card ama Saka ani panba gari ama phagat pangam khi hairi security force sing na numit asida Churachampur district ki Indian Thar Renkai village ta sathakhiba operation da Jehovah Raja Datta chahi kungamari Laifam Indian Thar Renkai village Churachampur asi mahaki mayum dagi fabangam khibaga loinana mangondagi magazine ga loinana insas rifle ama 5.56 mm live ammunition kuntraga taruk camouflage bulletproof vest ama amasung mobile phone ama fagat pangam khi hairi security force na Churachampur police station gi manung chanba ngathal area da chathakhiba operation da Kuki militant group Kuki National Army UKNA gi kadar ani haibadi Thongpi guite sahi kuntra humdoi amasung Sokhomang baite chahi nifu singasi fagat pangam khibaga loinana makoi anidagi magazine ga loinana AK-47 rifle ama magazine ga loinana 9mm pistol ama tongan tongan ba nomai singi live round kuntra ga taruk hand grenade ani amasung mobile phone ani fagat pangam khi hairi meitei ga naga ga punsinduna kuki singna fakhiba misam taruk kanana ba protest tawkhre militant ki loinabi kamdongna Manipur gi deputy chief minister ohenbano fam thado o haina lawkhre Kuki terrorist sing na fazin kiwa naga misam taruk kanana ba meitei pangal amasung naga punsinaraga Imphal da achauba rally ama chtkhre protest tawkhre masing yamlaba miyam aduna militant gi loinabi kamdongna Manipur gi deputy chief minister ohenbano pham thado haina kholaw lawkhre Naga People's Union Manipur na ngasi ayuk pung 13 makhairom tarakpada New Sekon da leiba tribal market da naga meitei amasung pangal sing mathang laknakhi Nupa amasung nupi kyamarum aduna tongan tongan ba wahai sing iba placard sing paikhi placard sing aduda kuki sing na fakhiba misam taruk khudakta rescue tawgadabani Manipur lengak na khudakta mityeng changu achumba wayel phanghalu amasung michamyam gi punsi amadi lanthum ngak selu amasung michamyam da ka henba thawong chathaganu haibana chingba yauri mafam aduda masing yamlaba miyam aduna New Sekon crossing yauraklaga konung mamang fawba khongna lakhi mafam aduda police na thingduna makha na khongchat chathankhide miyamna traffic island aduda pulap laisinduna asauba protest adu chathakhi protest aduda long live Manipur gi saktam kaiba yaroi kuki gi puwari Manipur da laite haibana singba kholaw sing lawkhi Tungda miyoi nipan khangatlaga Manipur gi chief minister Yumnam Khemsan unahankhi miyoi nipan aduna chief minister da memorandum ama pisinkhi memorandum aduda point 8 yawi point sing adudi me taraga humdoida konsa khulgi naga misam kun leilon wifi village tagi kuki militant singna fakhibagi thogdokta senari basing athuba matamda faraga court trial chathabiyu Pastor ani yauna naga misam taruk haujik fawba phajinduna thambada senari ba leilon bhai gi chief lalboy bhai amadi village authority khudakta phabiyu phakhiba miyoi sing rescue tauna ba kuki kulai paiba singi mathakta search operation chathabiyu kuki terrorist singna jaujangtek village ta attack chathaduna Chirunaga dolangdagi Wilson hatkibagi achumba wayel phanghanbiyu ukrulgi TM kasom da ambush tawduna
Chinau sang amasung yaruingam basum hatkibagi achumba wayel fanghallu amadi kuki militant singa khutyek pinariba suspension of operation su agreement abrogate tau haibana chingbani rally duga mari leinana amukogi president S Sanjoyna hai Central Force punamak halan kiba haibasi miyamgi apambani kanagumba kanglu phurup amana akaiba taroklabadi yengduna leiroi kanagumba amatana Manipur thugaina bahotna yaroi Manipur da leiriba kanglu phurup khudingmak iramda masigi isil inaw ngaktani fajan khiba naga isil inaw taruk thadora u Manipur da khundariba miyoi lakh kunthra India gi divide and rule policy na ngamhan gumsi haina mahakna phongdokhi Chief Minister unaru rabatungda Naga People's Union gi mihut amana miyam da hai leilon vai gi chip yauna mara leibasing soidana phagani haujiksu miyoi khara di fare adubu case asida mapung oina senariba miyoi adudi faba ngamdri lengakna makhoi taruki punsi kanana ba yamna kana hotnari hainasu phongdora I hairi lupa crore samaga maudraga taruk thadaduna laikhiba gari samri ga humdraga taret police ta sinakre police ki mapangal kalhandana law and order ngakpo oithokte Chief Minister Manipur Police ki mapangal kankhat hanana ba Chief Minister Yumnam Khemsana ngasi tongan balamda sizinagda ba police gari samri ga humdraga taret flag off tawkhre ahanba Manipur Rifles ki parade ground da pangthokpa thoram amada Chief Minister Yumnam Khemsana madi Home Minister Govindas Konthawjam yauna gari singadu flag off tawkhibani assistance to states for police modernization scheme gi makhada center na lupa crore samaga maudraga taruk point humfuga mathoi kaitharaklaga gari singadu laikhibani Chief Minister flag off tawkhiba gari singadu di Hero motorcycle chama Bolero B639 Bolero new vehicle yankhai Tata Jodha vehicle humdraga mari mine protected vehicle tara ted truck kun Tata Samri ga supna taret vehicle kuntra Mahindra Nas kun Mahindra Bullet Raksak humpu water tanker taraga mapan Bolero camper yankhai amadi SMR vehicle mangani MLA Singh Chief Secretary amasung DGP Rajiv Singh yauna pangthokhiba thoram aduda Chief Minister Y Khemsana hai chingi district singda infrastructure watpana singba khudong chadaba kaya leiba maramna emergency ama thorakpa matamda haujik sizinariba gari singasina mathau ningthina pangthokpa ngamdabagi fibam lei pumnamagasi gi yenglaga Manipur Police ki DGP na lusingba team amana assistance to states for police modernization scheme gi makhada tongan ba makhal gi gari sing amukta da pulap leibani hiramasi gi matangda Union Ministry of Home Affairs na mamang sahi gi October 13 da lupa crore samaga maudraga taruk point humfuga mathoi gi senfam kaitharakhi Chief Minister na makhata na hai Manipur da hojik thokliba irang asi laksinana bahotnabada police personnel singna thawai fawba thaduna asauba thaudang lauduna lakli leibag amada police ki mapangal kalhandana law and order ngakpo oithokte maramaduna Manipur police ki mapangal kankhat hanana ba lengak asina angamba thakta hotna khigani hainasu mahakna phongdokhi thauramadu da Home Minister Govindas Konthawjamna hai ngasi lam thariba gari sing asi thaudo wathok kaya thorakpada matam sana yauduna mathau ningthina pangthokpa ngamhananabagi pandamni haikhi Manipur gi mafam ayamada ngasi amasung hayeng akhak araw yauna nong churaba yai IMD Indian Med Department Imphal Center na hairi Manipur gi sing amasung tampaki tongan ba district singda ngasi amasung hayeng akhak araw yauna nong churaba yai maragasida awang nongpo ki state sing haibadi Nagaland Tripura Mizoram Assam amasung Meghalaya yauna Andaman and Nicobar Island yauna Tamil Nadu Puducherry Karaikan Kerala amasung Lakshadweep ta fibam asi mayoknagani loinana ngasi Jharkhand gi awang thangba Karnataka amasung Odisha da akanba nong nungsit sitlaba yai hairi Petrol mamal liter da lupa aniga paisa humpu mathoi hengatkhre Sayolani gi manungda marirak suba oina Petrol amasung diesel gi mamal khanghen hengatkhre Oil company singna lepkhiba matung ina petrol liter amada lupa aniga paisa humpu mathoi amasung diesel liter da lupa aniga paisa humdraga mathoi gi sangde hengatkhre hengalaba mamalasi ngasi ayuk pung 6 tagi India pumbada chatnaba haukhre West Asia da thokliba wathok asina maram oiraga malemda sungdoktriba thau gi mamal wangkhalakpana maram oiraga petroleum products singi mamal hengalakpani
ꯍꯥꯏꯗꯣꯛꯄꯅꯤ ꯍꯦꯟꯒꯠꯂꯕ ꯑꯅꯧꯕ ꯃꯃꯜ ꯑꯁꯤ ꯍꯥꯞꯆꯤꯜꯂꯕ ꯇꯨꯡꯗ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛ ꯄꯦꯇ꯭ꯔꯣꯜ ꯂꯤꯇꯔ ꯑꯃꯒꯤ ꯃꯃꯜ ꯂꯨꯄꯥ 103 ꯄꯩꯁꯥ 48 ꯑꯃꯁꯨꯡ ꯗꯤꯖꯜ ꯂꯤꯇꯔ ꯑꯃꯗ ꯂꯨꯄꯥ 92 ꯄꯩꯁꯥ 58 ꯌꯧꯈ꯭ꯔꯦ ꯄꯣꯠꯀꯤ ꯃꯃꯜꯁꯨ ꯈꯪꯋꯥꯡ ꯋꯥꯡꯈꯠꯂꯛꯂꯦ